Hello, it's Ma'am. Nasi video si Maitro on the Imal on the Semjagage. Ma'am Ahanba in a Ma'am Mamang to shame the Maraknakta, though Nasi Dipura, Maitro on the Semjagage, though Nasi video si a Koiki Kalibuja, Koigiva, Ibidioni, and a Logna Tamkiva. Video was a Tarpang of Jodre, Haksang Ranwaitava, Maramaduna, Chalibanumitasu, Kalibuja, Haksang Ranwaite, in the Maramuraga, I don't meet the boys Kakangange, Nasi. Voice over to video se thakachrake do mayam jingne si ai se hojik Silchar gi Shamshan kali mandir da yaujare do mayam jingne si aduda yamna mi tilli yam sunungai ki ayolna chatna ki ai gi imanaba sina yamna ai di engon force to rock pani ai chaning da banya badunu mito ai haksang noi to maramna ai video namningba amadi kari mood leiteba maramaduna ai dom imanabsina haiman badagi lae lak pase ahan bada Shamshan kali Silchar ge Shamshan kali edu yengjarage ne lae Shamshan kali se yam phadana sajai chei gudingi hadak chu jam phadana sajai ki maramaduna akhoi asida ahan boin lae yengmine ji mayam kaya matik mi tilli habda mayam yengbiu asi yengloba matungda akhoi Silchar Malugram dasu akhoi chatkani do ahan bada sigal tilliba amadi siga decorate toriba si mayam yengne si yamna phajai aduga mayam su comment tobiro kyam phajai aido ai si video si thagacharroige khanjarubani adubu aina lawjaruba ko bonina yam nungaitre chatchu chalure yamna su phajai mahamdo mayam su jinghaning bagi maramna ai video si lawre aduga dum khara thengna su thengna mayam na thagalake ge na thagacharakpani mayam kamai tawba video si haibiramu comment da aduga mathang takpa video su ai maitro na thak piro habran traga hindi da dum to video habra mayam adusu comment to biramu ai dum khangjage haidi kayam jam ai gi viewers singche ai di maitro da manipuri oina oige habdo yengjaningi ai di khangjaningi haiba maramdi anambana ai gi comment over me sing yamna maitron do oi maramaduna ai maitron da semjarakpani do amang da su engon da imanaba ai gi relatives ama mayamna hai gi maitron da sembiro waina maramaduna ai dum maitron da dum taujaraga khalle do mayam kamai tawba haibiro kamai tawba video se Shamshan kali da sida uriba akhoi mai tharamba adu asiba mi mai thab nate adu di Shamshan kali gi oiboina haidi sing oina mai thabani do hojik myam jingna se park asida yam phajai park se haidi mini park haigadra yam piglasu yam padana decorate tawri adu da siga mamang da leiriba khongnang mokong asida Mahadev mandir ma lei Mahadev se khoi su khorom lugani Mahadev se yam phajai plus yam na tin mai maramna aidi khoi su changba da khara me tilli tin mai maramna khoi su changba khara thenge hai poto khoi Mahadev se khorom loraga chalage khalle Malugram sonda do mayam yengna si Mahadev baba si sini mayam yengna si yam su ningthije Mahadev baba si yamna aigi yamna pamjaba khwaidagi laifun muktagi Mahadev ni yamna aini su ningjaba ai ningba kudingi anamana thungni haigada khangde to mayam hojik yengna lore khrom lai su khrom lamne da hojik thok laklai mathak khoi Malugram sonda adai gi khoi hojik chalani mamang ai Malugram sonda chalasi hojik ingbiu mayam kyam jamna mi tilli haibidu chatpa phawba ngamde si maraksi dagi khoi thok laklaga chatrabani Malugram sonda Chino mayam akhoi hojik yobire Silchar Malugram gi lambi eduda yamna phajai sariba decorate amadi lighting yamna phajai haigadra khangde mayam su yengbiu phajariba kumai asi mayam hojik akhoi yobiragani Silchar Malugram yengmina si mayam loi phawba hojik akhoi yojare pendel asida yamna phajaba amadi akhoi gi leiki daba doctor Mumita case wai kiba Kolkata da madugi against the yamna phajaba awareness ama asigi pendel asida show tawi khoi yengmi asi sida haidi mayam da awareness ama haidi RG Core hospital medical hospital adugi maramda boina khoi gi asigi pendel si manungda samjabani yamna phajai mayam yengni si asida oi kiba film adu haidi asumaina oi kibani haibigi film da moina takchabani maram si haidi aina
खनजबदा मोइना शो तौरिबा असि पिक्चर असिदा हाइदि मोइ चामिनरा डिनर तौमिनरे तौमिनरगा मतंगदा ओइरकपदो ओइखिबदो डॉक्टर मोमितादा मधुगी पोतुनेबा सिदा मोइना पूरा होइगी पूरा सजाइदिसे हौजिक यंगनेसि जों मोसि डॉक्टर मोमिता देवनाथ अदुनी यंगनेसि मैम असिनी द ओइखिबा फिल्म अदु मैम द उच्चबा हाइदि सिगी कम्युनिटीसिना उच्चबनेबा दो मैम असिगी स्वाइसिदा वीडियो सि लुसिनजरगे यामना सांग लौजरगे मैमना यंगबिबगी दमक थैंक यू अदुगा चैनल असिदा सब्सक्राइब तौदो तारदि सब्सक्राइब तौबिरमु।